नुमिदांग तिलहौ चाबगी मौंग अमा ताकथोग डॉक्टर अमना मियाम अमबो अंग पोइहनखी माना हारिबा मौंगस्तेदा अखोइना तिलहौ चारगदी अदोंगी हक्चांग द मफंग खंग कानब अंगप फंग कानब सोइदन फंगनी हाइरे मदुदी अदोंगी शक्ता अदु अदोंगी हक्चांग अदु चही तरा खैदोख्रब माना नहा मान उहनगनी कासु हाइरे अदुबु हारिबु कानबासी फंगनबा अखोइना करम मखलगी तिलहौ चागनी मदी मतौ करमना चागनी हाइबा अदुदी खंगबगी तंगाई फदे तिलहौदा थुदोप मची खरे यावना मागी टोप टोप मसागी महाव अमा लेजबद नत अखोइगी हक्चांगदसु अरोइबि थाकता कानहले तिलहौदा याम मरुइबा मिनरल सल्फर अमदी एंटीऑक्सीडेंट्स क्वर्सेटिन अमदी फ्लेवोनॉइड याम मरम काइना यावे अदुबु सिगी कानरबा मसीसिंग असि अखोइना तिलहौ से थोंग हापजनखिबा तारगदी याम फंखंगना मयेंग ताखी मांगखी तिलहौ से मखल अहुम लई मखोइगी मसु सोमत मानदे अंगौबा हंगामपाल अमदी ngangleinaba sigi makhal om sigi manungda ekhoi gi hakchang da khwai hena kanaba pi bahar gadi ekhoi shwai da su yam marang kaina phangiba sigi ngangleinaba masu usni hen heli tilhogi kanaba amata manghandra ekhoi na mato karamna chagani haiba khangna dringai mangoinana phai phai harbi tilawasi masi mato karamna kamaina pharino haibdu madu hana khangminase Number 1. Nupasing, gentleman sing, testosterone wankadhale. Tilaus nupasing the hygiene na kanaya nupising atang view, noigi soirke. Tilhong na nupagi hormone, testosterone wankadhale amade, igi kongjal hena yamchilanduna, hakchang kya chintungbada, I hena marangkani yosilalaga, hakchang hena kankadhale. Tilhong the yori of level ina ikwigi hakchang, makal matalina kiamdagisu, yam line ang atuk pibangami. Vitamin B1 yauna ekhoi nupagi phambi su phagadhale phambi gi cells da ehenba energy pisin bi vitamin B2 su yauna phambi masa sonjal hangadawba free radicals sing su yai khai ba ngami tilhona prostate chawthokpagi leina narkadabagi riksu nemtha hale Number 2 tilhona sampha hale Hello friends Hosikan se hingbada cell changwi chang asum asum hengalakle siguma matamsda akaknaba mafum matam haiba ma leitana anywhere to get stable income sendong khara khara ta orga su tanbe aba platform miyamna pamnarakle aduna ngasidi platform amagi matangda haijanongge maduri mastagi adumna live match sing yengaga kanana thwini kanana poni haiba du predict tawbiraga cell gi mana mathum sing yam chawna phangbi ya hali sida game si makhal mathil mayam ama yauri Powerful crash games su yauri aduga sigi platform si Barcelona PSG amdi Serie A gi official partners oiri interest leaving promo code si snurger start toraga han deposit to matamda live faragade ₹1,30,000 amadi 150 free spins phangba yabagi khudong chaba piri pambi basing link amadi promo code pin comment amadi description dagi phangbi gane Number 2 tilhona sampha li Tilhauda samkhong lawai lutun gi unsa phagadan ngambat gumba masal sulfur marang kaina yauri masina samkhong da I marang kaina jansil halaktuna oxygen marang kaina yosil halakane masina maram oraga samkhong chasil halakane samkin gi changhan thalakane samthuna sang halakane sam thagada halakane samkil hangada bacterial amadi fungal infection sing dagisu ngakthuk pigane loina lupok thangakada dagisu prevent to bigane Number 3 Tilhona unsa phazahale Tilhona unsa tanaw thamba glow kahanba haing mathi ngakthok da changba machi unsa khrizil handab da changba machi vitamin A C amadi E yamarang kaini yawe Tilho uring phanba da su yam chawna mateng pangba gumba antibacterial amasune Number 4 Tilhona mid phahale Tilhona antibacterial antimicrobial properties yauna makal mathal mitklina sing ngawdong conjunctivitis blepharitis taki ngakthupdasu mating pangbi hairi Number 5 tilhuna tumba yahali Aikhoi tumthaba yahaliba melatonin hariba hormone ase masi aikhoi gi hakchang na sungba mating pangbiba tryptophan hariba amino acid ase masi tilhauda yawbana tumamdai tilhau chabana tumba yadabagi problem su antha hali Number 6 cancer prevention wow antioxidants na sawruba tilhauda maruina vitamin C ase masi yam marang kaina yawbuna colon khanau
nupisinggi marum puthupam kaya ovary, brain, chakhau, esophagus amadi prostate cancer makalsing asin narkadabdagi ngakthokpiba ngammi hairi chang naina phajana saragadi. Number 7. Tilhauna fataba cholesterol gi chang nemthahalli. Tilhauda chromium su yawna fataba cholesterol gi chang nemthalaga afaba cholesterol gi chang wangkhathalli. Masina thamoi lena gi risk hanthalli, stroke, BP wangbagi risk nemthahalli. Number 8. Tilhauna immune system kankhathalli. Tilhauda vitamin B, C, K, calcium, magnesium, sodium, potassium, selenium, masimukti mahosagi antibiotic ni. Haribasing si paikai yawuna aikoigi immune system da ahenba sakti pisinbi. Aikoibu makal mathil lena singdagi ngakthok pinabgidamukta tilhauna aikoigi immune system gi krishna gumba asarathi ohinba yai haibani. Number 9. Tilhauna blood sugar hanthahalli. Ida yawba chini gi chang hanthan baibasi masi aikoina charib chinjaki makha yam chawna poli. Aduga blood sugar hanthanbada mapung khangna kanaba chinjak ama haragadi tilhau sisu amane. Masigi maramdi maruina tilhauda flavonoids, quercetin amadi sulfur yawbagini. Number 10. Tilhauna arumba hanthalli, fat chakthekhalli. Anawbi study singna hairi madudi tilhauna hakchanggi arumba hanthanba hakchangda ahenba fat pesilapagi chang hanthanbadasu yam chawna kanahalli hairi. Aduga masigi maruiba maramna tilhauda aikoigi fat chakthekpana mating pangba quercetin hariba masi si yawbagini. Aduga tilhauda fiber su changwangna yawna aikoi puk thalaga leibagi feeling tu sangdokna fawhalli. Aduna pukkuina thalala helamnina hathu kinum chasinbagi chang hanthalani. Masina su arumba hanthanabagi machak amadum oijare. Tilhaugi kanabasi mapung phana phangnabai khuina matau karamna siznagani. Ahingba tekpuina sinragadi tilhaugi kanabasi onthokna yamkhre. Tilhau mahi thapasma magi kanab loina suna phangani. Tilhaudu slice pikna kaaga ising kap machamada pung taruk tinga thambiyo. Aduga numidang tumamdaida thakpiyo. Aduba haijakhiba aduni ahingba mongna sinragadi tilhaudi pung kanta kanai. Chiaga chagera mahi thakera salata hafkera insada taigera samda taigera mai tongan ba kanabadum phangani. Adubu thakpa adudi best ne. Ado tilhau pamjabasing comment ta khunamda thangatpiramo. Mangal Naipi Girls Hostel, DM College of Science ki Mathematics Department ki HOD Oramba, Vidrom Jent Kumar ki lamjing makhada Langthawal Kunja Awanglikai, Kanchpurda Nongna Hangjaba, Class 7 gi 10 Fawgi Nupimza Singi, Akhana Hangjaba Girls Hostel ni Mangal Naipi Girls Hostel. Hostel asigi thudoklaba features khardam panjarabada, comprehensive classes, subject khudimak well qualified oiboza singdana takpigani, concept mastery, asonba satrasingda akhanaba ahenba meeting jangbiba, real life skills, school gi curriculum wang malanba, punsina hingbada tasingna siznaba yaba mahitagi special classes, ideal environment, satrasingba pukning litana larik paba yahanba, equal ki hostel ni, nutritious meals, hakchangda masi oiba chinjak singtamak langi, flexible learning, hostel asda leiraga atopa coaching center doina, private tuition chatpa yabagi khudong jabsu kizari, loinana van service ki khudong jabsu phangbigani, punsida mai paktaba yade, mithui mihendaba yade khanba satrasingdana ngasimak pau phobirau, August 13 fawgi oina admission fees 50% off pizari, akupa marol gidamag screen hapsari number slida, ngasimak pau phobirau, Mangal Naipi Girls Hostel, your guiding light to excellence.